Guwahati chappada aeroplane tongbogi shell ka hena changmai khudongchadaba adu Imphal Dimapur lambigi passenger service hodokhiba asuna kokhanba ngamlagani haina Chief Minister Yumnam Khemchana phonokre lunana ngasisu makhatana Imphal Dimapur lambida passenger service ki gari chatli hairi mafam ase Kakching district manung chana leiba obagai tan leiba obagai higher secondary school ki science laboratory classroom amadi toilet sangabagi thoromda Chief Minister Yumnam Khemchana phonokhibane thoromaduda obagai AC ki MLA Dr. Usam Deben amadi Kakching district ki DC amadi obagai higher secondary school ki Oja Singh amasung Mahiroi Singh Saruk Yakhe. Chief Minister Makhatana Hai Lenga ki school sing pagarahan bahay basi yamatangai fadaba wafam ni Makhatana Lenga ki school sing pagarahan na bagay magta pakat payaba thorang sing pakat kani hai ke. Manipur ki Dipan Suba Working Board ki member hablak pada Maitay Pangalataba Atopa Furup ki Niyoshin hablak pagi matangda irang thokliba asigi yenglaga Chief Minister Yumnam Khemchana Marina stakeholder sing yauna wari saduna waroshin ama prognaba honaragani haibagi thajaba pirakle maram aduna CSO sing community leader amadi Naharul Singh na lenga ta thajaba thamduna wari sanaba asi mai paknaba honabada mateng pangbiu haina apel torokli hojik amaga ungkhanaduna thengnabagi matam natte wari saduna common ground ama thiduna waroshin puruknaba honaba haibasi tangai fade amaromda miyamna pamliba wafam sungi matangna su lengang nakhanabagi damakta space ama thamlakpa simak thokliba wathok asigi waroshin puruknaba lambini hanasu wai antas khana makha tarakli masigi sugmathakta thokliba wathok asigi marumda kanagum kharana political mileage natraga political mobilization gi kudung sabal launaba honabiganu miyamgi apamba amadi miyamna pamliba wafam asidagi political gi oiba wafam na hena lumde hanasu wai antas khana makha tarak pakalunena lengang na wari saduna warishun purukani hariba suda thajaba thambiyu harakle. Kakching district Sugnu Kendra ki manung chuna leiba Sugnu dagi ithai taba Intervillage Road ki Hongyam makha lekai sanasam khong muthakta saba Kalbert ama kaibadagi Mairoi Singh yauna miyamna chathokashin tawbada aduki mati kudong charaba mayok na re hairi. Bright Star Club KBSC Hongyam makha lekai ki makadigi thamlako wafongi matung inna Kalbarasi Mayaida fit tarit lompak na kaibadagi gari chathokashin tawbada kudong charaba mayok na re housing maki oinadi nakalda fit mga rompak pa amada school van fawbada tatpa yabana Mairoi Singh chathokashin tawnari adubu matam amada hekta makai kiba yabagi pibam oibana hiramasing matang na miyang changminaba maninabasing ipunin chinchilakli housing school van yauna gari macha amadi 4-wheeler khara chanariba si khudong thiba yaba famsu oire maramaduna miyam ikhanbiraka athu matamda semin binaba maninabasing ipunin chinchilakli